Akashbani Imphal Thokchari Paugi Saktam Saktam masida Manipurda Senkhai Thumkhai gi mayokta police na lokoleba khongthang Mera Hau Songba Manipur Police ki Raising Day Mitei Wari Liba Sangdamnaba amasung National Deworming Day Manipur da hauzik ain gi wamada miyam da kihan khanganduna sel khaibigi sang hengalagli phibam masida Manipur police na ahen miyang sangduna thorang kaya paikatuna lagli hiram masigi matang da Imphal West Jilla gi ASP office ta ningthokaba numita pangthoki ba pawgi mifam amada Jilla asigi ASP Khetrimayum Sibakanta na hai kanagumana ain gi wamada sel khaiba thengnarabadi police ta matam sana paw pibiu paw pirakpa mi gi maming haidok loi sel khaiba miyoi sing police na phana bu honari basida miyam na mateng pangbiu ASP Sibakanta na hai Hojiksi extortion gi kenosi yam hingalapuna maram moiduna koi gi praja singi site gi yamna pena daba khona daba koi su myam social media da monitor tawjo matamda extortion gi sang gi sum wangkhalapusina praja sing da generally majority of the population state side laiba koi gi la population praja yam ba extortion gi keno chaitheng gi pu ngam da gi kholau ji kana lai aduna masi gi keno sing sida koi police koi tumina leithokte koi na su hala appeal tawji ki balai police ta matam sana pau pibiu gadi masai akoina action tawsida fazana khonglei chumna tawbunga mi aduga kanigum makoina just social media da tang haiba khatang oiba aduga akoina hangubu matamdadi information si pinning da bugumba sigumba si thoi journal oina social media da dimana khangbungam record journal oiba statement di pung pipiba aduga akoina tamangna karai degi karana demand tawrai karam extortion no number share tawbiu kari tawrai footage share tawbiu hai kandadi ki bara kaidobno khungda pinning da information share tawning da sigumba si mayam yaw share to view koi confidential oina koi loina thamjage ai office makta da laga isa ma unajaraga su loina information koi confidential loina thamjagani kanana pir ko information no karimta share to bibida confidential oina koina information sing ji collect roga thingnari ba problem sing do koi solve tomnoba koi angamba thak to honajage Manipur da Singburoi Tamburoi masin mana oibagi mari taktuna anganba matamdagi hauna pangthoktuna lakpa Mera Hau Songbagi thauram narki sanabi amadi lining laison galorena sagol senumita pangthokhi Sana konungda raija sigi tongan ba mafam singdagi lakiba yellow phurup sing pulaba matungda kangla tamna khongsat ama satki loinana lining laisolgi oiba thauram pangthoktuna ningthau leisemba sana jawbana Mera Wayung ki amasung Mera Men tongbagi thauram pangthokhi Mera Hau Songbagi thauramga mari lenina leisemba sana jawbana hai yelongai degi leraklaba phurup sing nungsi sanana hingminabagi masak tagliba kumai asi malemgi atopa mafam amata da leiti raija sigi hauzik wariba phibam masida yellow phurup singna amatu oina leminaba tangai phade mahakna hai Miragi taraga mangani par kuduma namugas dai ko na pangjei gi namdamasda nusing bathok traba matam gi lebina yellow music ba adu amata ngai raba customary festival of the indigenous people have thangna ba Thokchom ba madini aduna singma thorom si lam siba yellow music na mangna samjaba lebina ko na magsi laga participate tawba man mana ngamjaba jagoi se guduna karau yamna ai ba ko to chamina ba dum ni masingba kumhai sina na pangtu pasina nusing thokchom matam du hawna ba yellow music gi nusibagi mari do amuka hena masi chesal halani hena mapang kan halani ha aja bu leje tadura miyam puna maktai na pil tawjin basa yellow music da koi wari ba ni na masi gi phimam basa da puna jointly koi stand to usangi
Manipur Police linkhatkhibagi cham 93 suba Raising Day thauram Imphal da ngarang pangthokhi. Imphal ki ahanba Manipur Rifles ki parade ground da pangthokhiba thoram da wa ngangbada Power Mantri Thongam Biswajit na hai Manipur Police na lamdam asigi aina masung santi raksa ngakpada asoba thodang lauri adubu kariguma matamda irang laksane bohonabada police ki asoiba yawrakpada madubu puthoktuna ngangba madi phattana uhanba si sumloi. Mahagna hai hauzik paliba sarkar asina raja sibu drug free state ama ohena bohonabada police na lauriba thodang thaganingai ni singi mafam singda ain kaina popi thaba thingba haibasi forest bibhag kaktana ngamloi masidi police ki matenga loina paikhalaba matamda da oithokani Sri Biswajit na hai Police system asi aikogi leriba government gi oiba law enforcing agency mani si aikoina masina maram markana asi phawda dum enforcing agencies da praja bungakpa praja gi property bungakpa adulem dam asida law and order gi problem se adu solve torga matam gi oina la habasi ka amna hena thagani ga oiba photo ingasi gi ngara kono mit asida ai phondok jage aduga lona na ngasidi aikogi Manipur police habasi koi leriba sahi sam control dora shure yam encouraging report amana yam na modest oiba number habadi 500 numbers ki manunda leramba port ngasidi 40000 gi akoi strength si hengala ko lunana higher strength sing sina akoi lamdam asida law and order si maintain donba yam effectively tawrgala e habasi koi miyam na khangaraba wa phamni akoi miyo jati bo to horok liba akoi future kana na akoi horok liba na aram jingi masibu mangan nabagi macha kam ori pochi utak kada badi haiba pandam banena tapang khudimata leriba man power sing season harakanda tuan ba CSO gi tuan ba community gi level leaders sing community sing involved ore harakanda tapang khudimata destroy to honbagi pura maksi ena pai haiba natte ngasi press gi pichine na gobiri kosi pura mana coverage to gi harakanda miyam khudimata akon ud khabni masi ma fani gi henna job police ki societal benefit oina problem haram jing kana bada police na thodang gaur la hai se ai samne suoi leriba home minister ki incharge home minister obiri ba to ba ki justice minister obiri ba se ambulance ki ching makhara ba kala pura pura se all out action pura se oina haga to ngam de ya pura thar dum thui Thormatu da wa ngangbada Manipur Police ki Director General Rajiv Singh. Yes, there have been issues which could have been tackled much better in the sense with the cooperation of the public. I request communities on both the sides, the hills as well as the valleys, and the various other communities who are also here to come forward with suggestions and try to talk it out. The only solution for this problem finally will be a peaceful dialogue between both the communities. Everybody should come together and work towards bringing peace to Manipur as soon as possible. And normalcy can only come if the society, weaponization of the society is reduced to a large extent. So we just hope, and as we said, Manipur police is working round the clock, day and night, throughout the year. So we are here to work in such environments where there is a challenge, there is complexity, there is problem, and we all, with all the support of all the stakeholders, will definitely come through it, and may peace and normalcy come as soon as possible. Numit 13 ni sasagadaba mitei puya wari liba sangdamnabagi thoram Imphal gi hayeng khongbal uphong yumpham da leiba Lailing Thau Sanamahi sanglenda irai numitagi haukhre Lailing Thau Sanamahi Temple Board na senduna pangthokpa hawdokpagi thoram da wa ngangbada Social Welfare Mantri Haikham Dingko na hai Manipur asi masagi nat chanabi amasung lining laisol leijaba lamdam amani masigi mathakta sana khonabagi lamdasu leibag asigi mahut senduna saruk yari Sri Dingko na hai Hojik inkhleiba nahasingda matamgi homona mokhoigi wakhalon hongibo oitargasu leiba khoigi pukai khoigi leijaramba khoigi adumba phajaba senglaba laison tinson khoigi culture na aduna chingba mayam du khoigi leiba paipu sing khoidagi haurakanda mokhoidi inherit to boy bise khoi tangai fadaba lei thamjaning buduni aduna maruina Lainthau Temple Board na wana hona jarakanda khoigi leiba khoigi na haurupham kenu mayam yokhat pirak pasi haingai letana thagat phongdok maruina khoi puyada halaman singna sum hainabda puya sina khoigi di achauba role ama khak lawe tungda tholakadaba mayam ama puya gi halaman singna harpa sing achumbo ina thenaraga lakko sing masi paidagi angapa man matamadu dei laioi khrabai pai pusingna thambiramba khoigi pukai takbiramba tambiramba mayam du masi di thabak oina natragana asengba oina khoigi mimang da thoga lakko se kangai pa se duki matika dum chakotpa lermi habadu khoi tungi naha sing sina khoi khamkham thui
District Health Society Imphal East na sinduna jila asigi oina ani suba tangkaki National De-Warming Day Imphal East ki paurabida leiba Gem Public School da yumjagesa numita hautoki. Thoromatu da wangang bada Imphal East ki Chief Medical Officer Dr. L. Indira Devi hai angang singda til na thokan balena singdagi ngakthok na bagidamag National De-Warming Day asi pangthokpani. Sahi amada angang singda de-warming tablet anirik pizagani. Masi til makhal ahum tin kub round warm amadi hook warm dagi angang singmu ngakthok na bani. Dr. Indira na hai. Hai so program si da angang sing da tin hida pizza doise kai dino habisi. New baby body da intestine manung da tin sing sa. Dai daga aikoina chari da thai ba sing si kana ba nutrition sa. Moina cha thokpa. Tin lei ba angang si mangon da nutrition si wala pa. Cha thon cha da ba do kana le thon hono. Smai da ba angang sing si adum apai ma ka dum thengai. Program se la ko dagi yamna di phagat hena ai loje. Matang asida Akas Bani Imphal gi pau kangbu ne puthokpa Chayol gi pau gi saktam loizare khomjin bamusung puthokpa Thokchom Jogendrajit Lijakhiba Maibam Dwijamani.